ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯆꯥ ꯀꯪꯈꯠꯄꯤ ꯃꯃꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯧꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯂꯩꯔꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯊꯣꯏꯅꯨ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯃꯦꯝꯆꯥ ꯁꯨꯃꯥꯡꯗ ꯍꯪꯒꯥꯝ ꯃꯟꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯤ ꯂꯥꯏꯖ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ "ꯕꯨꯕꯣꯛ, ꯍꯥꯎꯅꯦ, ꯍꯪꯒꯥꯝ ꯃꯜꯂꯤꯔꯣ?" "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯈꯣꯏ ꯏꯃꯥꯅ ꯉꯥꯒ ꯊꯣꯡꯅꯤꯌꯦ." "ꯑꯁ ꯍꯥꯎꯔꯅꯤꯍꯦ ꯑꯗꯨꯗꯤ꯫ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ?" "ꯏꯃꯥꯅ ꯉꯥꯔꯤ ꯂꯩꯔꯨꯆꯣꯅ ꯂꯩꯔꯨꯕꯅꯤ." "ꯑꯣ, ꯄꯤꯔꯨꯔꯣ ꯄꯤꯔꯨꯔꯣ ꯅꯃꯥꯗ." ꯂꯥꯏꯖ ꯃꯥꯅ ꯂꯩꯔꯛꯄ ꯉꯥꯔꯤꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯦꯝꯆꯥ ꯃꯈꯥ ꯇꯥꯅ ꯏꯟꯁꯥꯡ ꯑꯗꯨ ꯃꯜꯍꯧꯗꯨꯅ ꯃꯇꯣꯝꯇ ꯁꯣꯟꯖꯍꯧꯏ꯫ "ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯁꯦ ꯃꯁꯛꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯨ ꯑꯣꯏꯕꯗꯨꯅꯔ ꯈꯪꯗꯦ, ꯃꯌꯥꯝꯗꯒꯤ ꯄꯨꯡꯍꯦꯟ ꯍꯦꯛꯇ ꯍꯦꯜꯂꯤ ꯃꯥꯅ." ꯂꯥꯏꯖꯁꯨ ꯑꯃꯨꯛ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯒ "ꯑꯕꯣꯛ, ꯍꯪꯒꯥꯝ ꯃꯜꯂꯤꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ꯫ ꯏꯁꯨꯕꯨ ꯇꯧꯒꯦ ꯍꯥꯏꯔꯅꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ." ꯂꯥꯏꯖꯁꯨ ꯍꯪꯒꯥꯝ ꯃꯟꯕ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯍꯪꯒꯥꯝ ꯃꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯃꯕꯣꯛ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯁꯨ ꯊꯣꯏꯕꯤ, ꯍꯪꯒꯥꯝꯗꯣ ꯑꯗꯨꯝꯅ ꯃꯟꯒꯗꯕ ꯅꯠꯇꯦ." "ꯀꯃꯥꯏ ꯃꯟꯗꯣꯏꯅꯣ ꯑꯕꯣꯛ?" "ꯁꯦ ꯑꯃ ꯄꯥꯏꯈꯠꯂꯨ, ꯑꯗꯨꯒꯅꯦ ꯃꯔꯥꯗꯣ ꯊꯥꯗꯠꯂꯨ꯫ ꯇꯤꯟ ꯃꯆꯥ ꯃꯆꯥ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ, ꯑꯗꯨ ꯂꯣꯏꯅ ꯀꯟꯊꯣꯛꯄ ꯂꯣꯏꯔꯒ ꯑꯄꯠꯄ ꯑꯉꯥꯡꯕ ꯃꯆꯥ ꯌꯥꯎꯔꯤꯗꯣ ꯑꯗꯨ ꯊꯥꯗꯠꯂꯨ." "ꯍꯣꯏ ꯑꯕꯣꯛ." ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ, "ꯕꯦꯝꯃ, ꯍꯪꯒꯥꯝ ꯃꯟꯕ ꯌꯥꯎꯔꯒ ꯂꯩꯔꯕꯣ ꯅꯪꯕꯣ?" "ꯍꯣꯏ ꯏꯃꯥ." "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯍꯪꯒꯥꯝꯗꯣ ꯅꯕꯣꯛ ꯅꯃꯥꯏꯅ ꯃꯟꯖꯔꯁꯅꯤ." "ꯀꯩꯒꯤꯅꯣ ꯏꯃꯥ? ꯏꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ ꯂꯥꯛꯑꯣ, ꯃꯔꯨ ꯑꯣꯏꯕ ꯋꯥꯅꯤ." ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯅꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯃꯁꯨ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯆꯪꯉꯣ ꯆꯪꯉꯣ, ꯅꯃꯥꯒꯤꯁꯦ ꯃꯔꯨ ꯑꯣꯏꯕ ꯋꯥꯅꯤ ꯍꯥꯏ꯫ ꯑꯕꯣꯛ, ꯑꯩ ꯑꯃꯨꯛ ꯊꯣꯔꯛꯈꯤꯒꯦꯀꯣ." "ꯊꯣꯔꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦꯗ, ꯇꯨ ꯂꯣꯏꯒꯗꯧꯔꯤ, ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯤ." ꯂꯥꯏꯖꯗꯨ ꯁꯣꯛꯇꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯦꯝꯆꯥꯗꯤ ꯍꯪꯒꯥꯝ ꯃꯟꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯏꯁꯨ ꯅꯨꯄꯤ ꯑꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯤ, ꯑꯗꯨꯕꯨ ꯊꯕꯛ ꯑꯃꯇꯪ ꯃꯄꯨꯡ ꯐꯥꯅꯗꯤ ꯍꯩꯇꯦ. ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯁꯤꯅꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ." ꯆꯥꯛꯈꯨꯝꯗꯅ ꯃꯃꯥ ꯃꯆꯥꯗ ꯋꯥꯔꯤ ꯁꯥꯔꯤ ꯊꯣꯏꯅꯨꯅ, "ꯅꯪ ꯁꯦꯡꯅꯗꯤ ꯈꯨꯝꯃꯛꯎꯀꯣ, ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ." "ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯍꯥꯏꯗꯣꯏꯗꯣ ꯀꯣꯛ ꯍꯥꯏꯔꯣ." "ꯅꯪꯒꯤ ꯈꯪꯅꯖꯕ, ꯀꯣꯏꯅꯖꯕ, ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ?" "ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ, ꯂꯩꯇꯦꯗ ꯏꯃꯥ." "ꯌꯥꯝ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯣ." "ꯀꯩꯅꯣ ꯌꯥꯗꯣꯏꯕꯣ?" "ꯑꯣ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦ. ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯅꯪꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ." ꯂꯥꯏꯖ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ "ꯅꯨꯄꯥꯗꯣ ꯏꯃꯥꯅꯁꯨ ꯊꯤꯒꯠꯄ ꯌꯥꯕ ꯊꯤꯒꯠꯂꯕꯅꯤ, ꯌꯥꯝꯅ ꯐꯩ. ꯆꯥꯕ ꯊꯛꯄ ꯃꯔꯜ ꯃꯊꯨꯝ ꯋꯥꯠꯇꯦ, ꯃꯁꯛꯁꯨ ꯐꯖꯩ, ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ." "ꯍꯣꯏ ꯏꯃꯥ, ꯏꯃꯥꯅꯕꯨ ꯐꯩ ꯈꯜꯂꯗꯤ." "ꯅꯪ ꯕꯕꯥꯒꯗꯤ ꯋꯥꯐꯝ ꯄꯨꯝꯕ ꯇꯥꯟꯅꯕ ꯂꯣꯏꯔꯕꯅꯤ. ꯇꯥꯟꯅꯒꯗꯕ ꯍꯥꯏꯕꯕꯨ ꯅꯕꯣꯛꯇ ꯉꯥꯏꯔꯦ." "ꯕꯨꯕꯣꯛꯅ ꯌꯥꯗ꯭ꯔꯗꯤ?" "ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯅꯕꯣꯛꯇꯤ ꯑꯗꯨꯝ ꯌꯥꯅꯤ." "ꯈꯪꯗꯦꯗ, ꯏꯃꯥꯒꯤ ꯊꯣꯛꯄ ꯇꯧꯔꯣ. ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯁꯤꯟꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ." "ꯍꯣꯏ ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯣ." ꯂꯥꯏꯖꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯅꯦꯝꯄꯣꯛꯇ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯏꯃꯥ, ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯩ. ꯑꯩꯈꯣꯏ ꯂꯥꯏꯖꯒꯤꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛꯁꯨ ꯌꯥꯝ ꯆꯥꯔꯦ." "ꯅꯪꯒꯤ ꯋꯥꯗꯨꯕꯨ ꯇꯣꯃꯥꯜꯗꯁꯨ ꯍꯪꯗꯣꯛꯂꯕ꯭ꯔꯣ?" ꯊꯣꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯅꯆꯥꯅꯨꯄꯥꯅꯁꯨ ꯌꯥꯔꯕꯅꯤ ꯏꯃꯥ." "ꯑꯣ, ꯃꯥꯅꯁꯨ ꯌꯥꯔꯦ ꯍꯥꯏꯕ?" "ꯍꯣꯏ ꯏꯃꯥ." ꯃꯦꯝꯆꯥ ꯏꯁꯨꯛ ꯁꯨꯛꯊꯅ, "ꯅꯈꯣꯏꯒꯤꯁꯦ ꯈꯔꯗꯤ ꯊꯨꯃꯜꯂꯤꯅꯦꯍꯦ. ꯏꯁꯨ ꯅꯨꯄꯤꯁꯨ ꯆꯍꯤ ꯌꯥꯝꯅ ꯌꯥꯝꯕꯁꯨ ꯅꯠꯇꯦ. ꯃꯇꯝ ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯦ. ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯌꯥꯏꯗ. ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯨꯍꯣꯡꯕ ꯑꯁꯦ ꯈꯔ ꯊꯨꯃꯜꯂꯤ. ꯅꯨꯄꯥ ꯐꯕ ꯐꯠꯇꯕꯒꯤ ꯋꯥꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ." "ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯐꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯐꯪꯕ ꯅꯠꯇꯦ." "ꯊꯣꯏꯅꯨ, ꯏꯃꯥ, ꯅꯨꯄꯥ ꯑꯐꯕ ꯊꯤꯕ ꯌꯥꯝ ꯇꯥꯡꯉꯤ. ꯏꯕꯦꯝꯃꯕꯨ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯏꯃꯨꯡ ꯑꯗꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯏꯃꯨꯡꯅꯤ. ꯏꯆꯥꯒꯤꯗꯃꯛꯇ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯂꯨꯍꯣꯡꯕꯤꯕꯅ ꯐꯔꯦ
ꯍꯌꯦꯡꯋꯥꯏ ꯇꯨꯡꯗꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ꯫ ꯏꯕꯦꯝꯃꯁꯨ ꯆꯍꯤ ꯌꯥꯝꯅ ꯅꯧꯕꯁꯨ ꯀꯩꯁꯨ ꯑꯣꯏꯗꯦ꯫ ꯑꯐꯕ ꯂꯥꯛꯏꯉꯩ ꯑꯁꯤꯗ ꯂꯨꯍꯣꯡꯕꯤꯅꯕ ꯁꯤꯟꯕꯤꯍꯧꯕꯅ ꯐꯩ꯫ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯏꯕꯨꯡꯉꯣꯒ ꯅꯪꯒꯅ ꯐꯩ ꯈꯜꯂꯕꯕꯨꯗꯤ ꯏꯅꯦꯝꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯏꯁꯨ ꯅꯨꯄꯤ ꯑꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇꯁꯨ ꯍꯩꯇꯦ꯫ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯟꯅꯐꯝ ꯈꯪꯗꯣꯏꯅꯤꯍꯦ꯫ ꯑꯗꯨꯒꯤꯕꯨ ꯏꯃꯥ ꯍꯌꯦꯡꯋꯥꯏ ꯑꯗꯨꯝ ꯍꯩꯖꯔꯛꯀꯅꯤꯗ꯫ ꯍꯩꯃꯥ, ꯍꯌꯦꯡꯋꯥꯏ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣꯅꯦ? ꯃꯗꯨꯒꯤꯗꯤ ꯏꯃꯥꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯕꯤꯔꯨꯅꯨꯗ꯫ ꯍꯩ, ꯌꯨꯝ ꯄꯥꯜꯂꯒ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯃꯥ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯋꯥꯏ ꯀꯩꯝꯇ ꯍꯩꯔꯛꯇꯦ꯫ ꯌꯨꯝ ꯄꯥꯜꯂꯒ ꯑꯗꯨꯃꯛ ꯍꯩꯔꯛꯏ꯫ ꯃꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩ꯫ ꯃꯇꯣꯝꯇ ꯑꯗꯨꯝ ꯍꯩꯔꯛꯄꯅꯤ ꯀꯒꯥꯏꯗꯅ꯫ ꯏꯁꯨ ꯑꯁꯤ ꯄꯣꯛꯂ ꯐꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕ, ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯉꯥꯡꯅꯕ ꯂꯦꯞꯇꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯔꯤꯁꯦ꯫ ꯑꯗꯨꯒ ꯋꯥꯒꯁꯨ ꯆꯥꯎꯅ ꯉꯥꯡꯂꯤꯅꯦ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯏꯁꯨꯗꯁꯨ ꯇꯧꯍꯜꯂꯒꯦ ꯈꯜꯂꯤ ꯃꯥꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯃꯅꯦꯝ ꯃꯀꯨ ꯊꯦꯡꯅꯔꯨꯔꯕꯗꯤ ꯐꯩ꯫ ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯑꯐꯠꯇꯕ ꯃꯆꯥ ꯃꯃꯧꯗ ꯀꯔꯛ ꯀꯔꯛ ꯌꯦꯡꯁꯤꯟꯕ ꯊꯦꯡꯅꯔꯨꯔꯕꯗꯤ ꯏꯁꯨꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗꯦꯅꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯇꯣꯃꯥꯜꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯀꯩꯗꯧꯔꯦ ꯏꯃꯥ? ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯏꯁꯨꯁꯦ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯅꯦ꯫ ꯍꯣꯏ ꯏꯃꯥ, ꯂꯨꯍꯣꯡꯕꯤꯔꯒꯦ꯫ ꯆꯥꯛ ꯊꯣꯡꯕ ꯐꯥꯎꯕ ꯐꯖꯅ ꯍꯩꯇꯅ ꯏꯁꯨꯁꯤꯅ ꯂꯨꯍꯣꯡꯂꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯁ, ꯑꯗꯨꯒꯤꯕꯨ ꯑꯗꯨꯝ ꯍꯩꯖꯔꯛꯁꯅꯤꯗ ꯏꯃꯥ꯫ ꯌꯦꯡꯉꯨꯅꯦꯍꯦ, ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕꯅꯣ? ꯂꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯃꯥ꯫ ꯑꯐꯕ ꯏꯃꯨꯡꯅꯤ, ꯅꯥꯟꯊꯣꯛꯈꯤꯕ ꯄꯥꯝꯃꯨꯏ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯃꯥꯁꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯁꯤꯃꯁꯨ ꯏꯆꯥꯅꯤ ꯍꯥꯏꯕꯇ ꯃꯥꯒꯤ ꯅꯨꯄꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯁꯨ ꯀꯗꯥꯏꯗꯅꯣꯃ ꯐꯔꯒ ꯀꯗꯥꯏꯗꯅꯣꯃ ꯏꯁꯣꯏ ꯁꯣꯏꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯃꯥꯅ ꯀꯦꯊꯣꯛꯍꯜꯂꯒ ꯊꯝꯃꯤ꯫ ꯑꯩꯅ ꯇꯥꯛꯄꯤꯔꯕꯁꯨ ꯍꯦꯛꯇ ꯀꯟꯈꯠꯄ꯫ ꯁꯣꯝꯗꯅ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯦꯝꯃ, ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯏꯃꯥꯁꯦ ꯏꯌꯥ ꯌꯥꯅꯤꯡꯗꯕꯗꯧꯅ ꯇꯧꯋꯤꯅꯦꯍꯦ꯫ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯗꯅ ꯂꯩ ꯏꯃꯥꯅ꯫ ꯑꯗꯨꯝꯅꯁꯨ ꯍꯦꯛꯇ ꯍꯥꯏꯅꯨꯅꯦ꯫ ꯑꯍꯜ ꯑꯣꯏꯕꯒꯤ ꯈꯪꯗ꯭ꯔꯤꯅꯦ ꯏꯃꯥꯒꯤꯁꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯕꯦꯝꯃꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ꯫ ꯍꯣꯏ ꯕꯥ, ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ? ꯑꯩꯁꯨ ꯀꯩꯝꯇ ꯍꯩꯇꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯣꯃꯥꯜ ꯅꯣꯛꯇꯨꯅ, ꯏꯃꯥꯅꯗꯤ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕꯅꯤ ꯍꯦꯟꯅ꯫ ꯃꯆꯥ ꯃꯃꯧ ꯍꯥꯏꯕꯁꯤꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯑꯩꯁꯨ ꯏꯃꯥꯅ ꯇꯥꯛꯄꯤꯕꯗꯣ ꯑꯗꯨꯝ ꯂꯧꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯂꯨꯍꯣꯡꯕꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅꯕꯨ ꯌꯥꯔꯕꯣ? ꯊꯣꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯃꯥꯗꯤ ꯍꯔꯥꯎꯅ ꯑꯗꯨꯝ ꯌꯥꯔꯛꯏꯗ꯫ ꯐꯔꯦ ꯐꯔꯦ, ꯃꯥꯅꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯗꯤ꯫ ꯑꯗꯨꯗꯤ ꯀꯨꯊꯤ ꯌꯦꯡꯊꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯀꯩ ꯊꯣꯡꯉꯣ ꯍꯥꯏꯅꯣ? ꯈꯪꯗꯦꯅꯦ, ꯏꯃꯥꯗ ꯑꯣꯏꯅ ꯍꯪꯉꯨꯔꯣ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯊꯣꯡꯉꯨ꯫ ꯍꯪꯉꯨꯔꯒꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯆꯥ ꯃꯁꯨ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ꯫ ꯇꯥꯔꯦ ꯑꯕꯣꯛ, ꯊꯣꯔꯛꯑꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯑꯕꯣꯛ? ꯌꯦꯡꯉꯣꯏ, ꯅꯃꯥꯅ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯔꯤꯉꯩꯗꯅꯦ, ꯁꯦ ꯃꯥꯡꯒꯣꯜ ꯋꯥꯏꯁꯦ ꯑꯝꯇ ꯇꯩꯊꯣꯛ꯫ ꯑꯕꯣꯛ, ꯑꯩꯗꯤ ꯍꯩꯇꯤꯌꯦ꯫ ꯍꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯑꯕꯣꯛ, ꯑꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯔꯒ ꯍꯩꯔꯛꯀꯗꯕꯅꯤ꯫ ꯑꯕꯣꯛ, ꯍꯌꯦꯡꯅꯦ ꯌꯨꯝ ꯄꯥꯜꯂꯒ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯇꯧꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯗꯗꯤ ꯍꯩꯇꯦ ꯍꯥꯏꯔꯒ ꯇꯣꯛꯄ ꯌꯥꯔꯣꯏꯅꯦ꯫ ꯍꯣꯏ ꯑꯕꯣꯛ, ꯑꯩ ꯇꯩꯔꯒꯦ꯫ ꯇꯧꯔꯣ꯫ ꯏꯁꯤꯡꯁꯨ ꯅꯨꯔꯥꯁꯨ ꯑꯕꯣꯛꯅ ꯁꯤꯗ ꯂꯣꯏꯅ ꯊꯝꯂꯕꯅꯤ꯫ ꯍꯣꯏ ꯑꯕꯣꯛ, ꯑꯩꯅꯦ ꯃꯅꯤꯡꯐꯥꯎꯗ ꯆꯪꯂꯨꯈꯤꯒꯦ꯫ ꯈꯣꯡ ꯍꯥꯝꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ꯫ ꯍꯣꯏ꯫ ꯃꯦꯝꯆꯥꯗꯣ ꯃꯅꯤꯡꯗ ꯇꯐꯤꯡ ꯆꯪꯈ꯭ꯔꯦ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕꯒꯤ꯫ ꯂꯥꯏꯖꯗꯤ ꯁꯨꯛꯇꯣꯛꯇꯨꯅ ꯍꯩꯇ ꯋꯥꯏ ꯑꯗꯨ ꯇꯩꯍꯧꯔꯤ꯫ ꯃꯆꯥꯅ ꯋꯥꯏ ꯇꯩꯔꯤꯉꯩ ꯊꯣꯏꯅꯨꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕꯗꯣ ꯎꯕꯗ ꯉꯛꯅ, ꯍꯩꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯏꯕꯦꯝꯃ? ꯂꯥꯏꯖ ꯁꯨꯛꯇꯨꯅ, ꯋꯥꯏ ꯇꯩꯔꯝꯃꯤꯅꯦ ꯏꯃꯥ꯫ ꯂꯣꯏꯔꯦꯗꯅ, ꯃꯥꯡꯒꯣꯟꯁꯤꯗꯤ ꯏꯁꯤꯡꯅ ꯄꯨꯡꯇꯥꯎ ꯇꯥꯎꯔꯦ꯫ ꯂꯥꯏꯖ ꯐꯝꯗꯨꯅ ꯋꯥꯏ ꯇꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯏꯃꯥ, ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯋꯥꯏꯁꯤꯕꯨ ꯀꯅꯥꯅ ꯇꯩꯌꯨ ꯍꯥꯏꯒꯦ? ꯑꯕꯣꯛꯅ꯫ ꯇꯧꯔꯗꯕꯅꯤ, ꯅꯈꯣꯏꯅ ꯄꯣꯛꯑꯁꯦ ꯑꯉꯥꯡ ꯑꯁꯦ ꯍꯩꯇꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯦꯕ ꯃꯥ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯝꯆꯥꯗꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯇꯨꯅ, ꯍꯥꯏ, ꯀꯩꯗꯧꯅꯔꯒꯦꯅꯦ?
ꯃꯥꯡꯒꯣꯜ ꯑꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯃꯦꯝꯆꯥ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯎꯕꯗ ꯑꯩꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯃꯦꯝꯆꯥ ꯃꯁꯨ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯨ ꯊꯣꯏꯕꯤ ꯅꯪꯒꯤ ꯋꯥꯏ ꯈꯨꯇꯩꯁꯤꯗꯤ ꯃꯃꯥ ꯊꯣꯏꯅꯨꯅ ꯍꯥꯏ ꯕꯦꯝꯃ ꯆꯪꯉꯣ ꯅꯈꯣꯏ ꯀꯥꯗꯣ ꯍꯥꯡꯗꯣꯛꯎꯆꯣ ꯏꯃꯥ ꯇꯧꯍꯧꯔꯒꯦ ꯍꯣꯏ ꯏꯃꯥ ꯂꯥꯏꯖꯗꯨ ꯏꯃꯨꯡ ꯆꯪꯈꯤ ꯃꯦꯝꯆꯥ ꯃꯇꯣꯝꯇ ꯁꯣꯜꯂꯤ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯕꯨ ꯀꯔꯝꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯒꯗꯧꯔꯤꯗ ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯑꯉꯥꯡꯁꯤꯗ ꯋꯥꯏ ꯇꯩꯍꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯍꯥꯏ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅꯦ ꯏꯃꯥ ꯑꯣꯏꯕꯤ ꯅꯪꯕꯣ ꯑꯉꯥꯡꯁꯦ ꯍꯩꯇꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯅꯕꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯤꯁꯤꯅꯤ ꯍꯥꯏ ꯂꯨꯍꯣꯡꯕ ꯈꯛꯇꯨꯅ ꯌꯥꯔꯣꯏꯅꯦ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯃꯥꯡꯒꯣꯟꯁꯦ ꯀꯩ ꯁꯥꯔꯒꯦ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯁꯦ ꯐꯔꯕꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯁꯤꯕꯣ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯁꯨꯝꯅ ꯇꯧꯔꯝꯂꯕꯗꯤ ꯆꯣꯛꯅꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯁꯤꯗ ꯇꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯣꯕ ꯍꯧꯖꯤꯛꯃꯛ ꯇꯝꯕꯤꯍꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ ꯀꯔꯤꯅꯤꯒꯦ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯩꯒꯗꯕ ꯂꯩꯔꯕꯁꯤꯗ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯋꯥꯈꯜ ꯇꯥꯗꯕ ꯈꯔ ꯂꯩꯔꯤꯅꯦꯍꯦ ꯏꯃꯥ ꯑꯩ ꯋꯥꯈꯜ ꯂꯣꯏ ꯇꯥꯏ ꯏꯃꯥꯒꯤꯗꯣ ꯏꯆꯥꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯍꯟꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯤ ꯊꯣꯏꯅꯣ ꯏꯃꯥꯗ ꯑꯗꯨꯝꯅ ꯐꯠꯇꯅꯗꯤ ꯈꯟꯒꯅꯨ ꯏꯃꯥꯒꯤꯗꯨꯗꯤ ꯇꯥꯛꯄꯤꯕ ꯅꯠꯇ꯭ꯔꯦꯗ ꯑꯩꯒꯤꯁꯦ ꯇꯥꯛꯄꯤꯕ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯕ ꯇꯥꯔꯦ ꯏꯅꯝꯃꯗꯨꯁꯨ ꯏꯃꯥꯅ ꯂꯨꯍꯣꯡꯗꯅ ꯊꯝꯕꯗꯒꯤ ꯊꯦꯡꯅꯅꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤꯗꯣ ꯑꯉꯥꯡ ꯌꯥꯎꯗꯕꯒꯤ ꯀꯌా ꯋꯥꯅꯈ꯭ꯔꯦ ꯀꯣꯟꯅꯊꯪꯗ ꯌꯥꯝ ꯇꯥꯡꯅ ꯑꯉꯥꯡ ꯑꯃ ꯐꯪꯖꯈꯤꯕꯅꯤ ꯍꯩꯃꯥ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯃꯥꯅ ꯑꯃꯨꯛ ꯀꯣꯊꯣꯔꯛꯏꯁꯤꯅ ꯏꯅꯝꯃꯗ ꯇꯥꯛꯈꯤꯕꯗꯣ ꯑꯩꯒꯤ ꯏꯆꯥꯁꯤꯗꯗꯤ ꯑꯃꯨꯛꯇ ꯍꯟꯒꯦꯅ ꯈꯟꯕꯤꯔꯅꯨ ꯊꯣꯏꯅꯣ ꯅꯪꯒꯤ ꯋꯥꯗꯣ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯋꯥꯅꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯏꯃꯥꯗ ꯈꯠꯅꯕ ꯍꯧꯕꯁꯨ ꯅꯠꯆꯗꯦ ꯅꯁꯨ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯂꯨꯍꯣꯡꯗꯅ ꯊꯝꯕꯗꯨꯗꯤ ꯌꯥꯔꯣꯏ ꯍꯥꯏ ꯏꯃꯥꯅ ꯅꯈꯣꯏꯗ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯔꯣ ꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯄꯥꯝꯃꯤꯗꯣ ꯅꯃꯧꯁꯨ ꯈꯪꯉꯤ ꯊꯣꯏꯅꯣ ꯏꯁꯨꯁꯦ ꯅꯈꯣꯏꯅ ꯂꯨꯍꯣꯡꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯉꯨ ꯏꯃꯥꯅ ꯀꯩꯁꯨ ꯊꯤꯡꯂꯣꯏ ꯏꯃꯥꯅ ꯊꯤꯡꯗꯕꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯍꯣꯡꯅꯤ ꯍꯣꯏꯅꯦ ꯑꯗꯣ ꯇꯧꯕꯇꯕꯨ ꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯁꯤꯗꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯝꯕꯤꯁꯤ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯌꯨꯝꯊꯪꯅꯕꯅ ꯇꯥꯔꯒ ꯈꯟꯅꯕꯣꯏ ꯅꯤꯡꯉꯅꯤ ꯑꯌꯨꯛꯁꯤꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯏꯃꯧ ꯏꯕꯦꯝꯃ ꯍꯌꯦꯡ ꯃꯤꯅ ꯅꯆꯥ ꯑꯁꯤ ꯉꯥꯡꯂꯛꯄꯗ ꯃꯃꯥ ꯅꯪꯕꯨ ꯄꯟꯗꯨꯅ ꯉꯥꯡꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯃꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯑꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯃꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯏꯃꯥꯅ ꯃꯊꯥ ꯁꯥꯕꯤꯔꯣꯅꯨ ꯇꯟꯖꯥꯗꯨꯗ ꯇꯣꯃꯥꯟ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯅꯔꯒꯦꯅꯦ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯕꯣ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯇꯧꯅꯗꯦꯗ ꯊꯣꯡꯒꯥꯜ ꯐꯥꯎ ꯇꯥꯔꯤ ꯌꯨꯝꯊꯪꯅꯕꯅ ꯆꯦꯞꯊ ꯌꯦꯡꯅꯔꯤ ꯊꯣꯏꯅꯨꯅ ꯏꯕꯦꯝꯃꯗ ꯋꯥꯏ ꯇꯩꯍꯜꯂꯝꯃꯤꯕ ꯏꯃꯥꯅ ꯃꯥꯡꯒꯣꯟꯁꯦ ꯀꯩ ꯁꯥꯔꯤ ꯌꯦꯡꯉꯨ ꯍꯩꯃꯥ ꯏꯃꯥ ꯏꯄꯦꯝ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯅꯈꯣꯏ ꯑꯅꯤꯅꯁꯨ ꯀꯟꯅ ꯍꯥꯏꯅꯔꯤꯁꯤꯗꯤ ꯊꯣꯏꯅꯨꯗꯣ ꯐꯦꯠ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯇꯣꯃꯥꯜ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯍꯩꯇꯕ ꯑꯉꯥꯡꯗꯨꯗ ꯀꯩꯒꯤ ꯋꯥꯏ ꯇꯩꯍꯜꯂꯤꯅꯣ ꯅꯃꯧ ꯅꯨꯄꯤꯅ ꯑꯗꯨꯝ ꯇꯩꯖꯒꯗꯧꯗꯨꯕꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯃꯥꯜꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯦꯝꯆꯥ ꯃꯊꯥ ꯁꯥꯅ ꯑꯣꯟꯊꯣꯛꯄ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨꯅꯤꯗ ꯏꯁꯨ ꯑꯁꯦ ꯃꯈꯣꯏꯅ ꯅꯝꯗꯅ ꯃꯥꯡꯍꯟꯒꯗꯧꯔꯤ ꯃꯈꯣꯏꯒꯤꯁꯤꯕꯨ ꯃꯆꯥ ꯅꯨꯡꯁꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯤ ꯃꯆꯥ ꯑꯁꯦ ꯍꯩꯅꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯕꯁꯨ ꯁꯥꯎꯏ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯂꯨꯍꯣꯡꯒꯗꯧꯔꯕ ꯃꯥꯅ ꯋꯥꯏ ꯇꯩꯕ ꯐꯥꯎꯕ ꯍꯩꯇꯦ ꯃꯤꯅ ꯊꯕꯥꯛ ꯏꯅꯕ ꯇꯥꯔꯤꯅꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯐꯥꯎꯕ ꯂꯣꯏꯅ ꯍꯩꯅꯔꯝꯒꯅꯤ ꯏꯁꯨ ꯑꯁꯦ ꯀꯦꯊꯣꯛꯃꯟꯈ꯭ꯔꯦ ꯆꯨꯝꯈ꯭ꯔꯦꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯅꯨꯄꯤ ꯂꯧꯕꯗ ꯃꯃꯥ ꯌꯦꯡꯂꯒ ꯂꯧ ꯍꯥꯏꯕꯗꯣ ꯃꯦꯝꯆꯥ ꯄꯦꯟꯗꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯇꯣꯃꯥꯜꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯥꯒ ꯃꯥꯟꯅꯔꯒ ꯈꯟꯅꯔꯤꯕꯣ ꯃꯈꯣꯏ ꯕꯕꯥ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏ ꯑꯍꯟꯊꯪꯁꯤꯗ ꯏꯃꯥꯁꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯅꯤꯅꯦ ꯊꯣꯏꯅꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯇꯣꯃꯥꯜ ꯃꯈꯥ ꯇꯥꯅ ꯍꯩꯅ ꯁꯤꯡꯅꯅꯕ ꯁꯨꯝ ꯇꯥꯛꯄꯤꯕ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥꯁꯦ ꯐꯠꯇꯕ ꯏꯃꯥ ꯅꯠꯇꯦ ꯑꯩꯕꯨ ꯏꯃꯥ ꯐꯠꯇꯦ ꯍꯥꯏꯈ꯭ꯔꯕꯣ ꯃꯈꯣꯏ ꯕꯕꯥꯗ ꯑꯗꯨꯕꯣꯕ ꯅꯠꯇꯦ ꯃꯈꯣꯏ ꯕꯕꯥꯒꯤꯁꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯔꯤꯔꯣ ꯑꯁ
ꯊꯣꯏꯅꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯗꯨ ꯅꯠꯇꯦꯃꯤ ꯈꯪꯉꯦ ꯌꯥꯔꯦ ꯑꯩꯗꯤꯅꯦ ꯐꯠꯇꯕꯤꯅꯦ ꯐꯠꯇꯕꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯃꯥꯒ ꯃꯥꯟꯅꯒꯅꯨ ꯏꯃꯥꯗꯤ ꯌꯨꯝꯁꯤꯒꯤ ꯑꯍꯜꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯅꯤ ꯆꯤꯟꯇꯥ ꯄꯥꯎꯗꯥꯅꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯃꯈꯣꯏ ꯕꯕꯥ ꯃꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯈꯪꯂꯒ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯍꯣꯏ ꯏꯃꯥꯅꯅꯦ ꯏꯕꯦꯝꯃꯁꯦ ꯂꯨꯍꯣꯡꯍꯟꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒꯤꯅꯤ ꯊꯣꯏꯅꯨ ꯑꯌꯨꯛꯇ ꯌꯨꯝꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯪꯒꯣꯝ ꯂꯧꯕ ꯂꯥꯛꯑꯦ ꯈꯪꯉꯤꯕꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯁꯤꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯋꯥ ꯋꯥ ꯂꯥꯎꯈꯩ ꯈꯪꯗꯅ ꯂꯣꯏꯔꯕꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯁꯪꯒꯣꯝ ꯂꯧꯕ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯕꯦꯝꯃꯅ ꯉꯁꯥꯏ ꯇꯧꯔꯤꯗꯣ ꯎꯈ꯭ꯔꯣ ꯀꯩꯅꯦꯅ ꯈꯟꯗꯣꯔꯤꯒꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯃꯤꯒꯤ ꯃꯆꯤꯟ ꯍꯥꯏꯕꯁꯤꯗꯤ ꯌꯥꯡꯈ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯋꯥꯁꯦ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯈ꯭ꯔꯕꯗꯤ ꯃꯥꯡꯖꯔꯤꯁꯦ ꯀꯅꯥꯅꯣ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤꯁꯨ ꯃꯗꯨ ꯀꯩꯝꯇ ꯈꯟꯗꯦꯕ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦꯗꯣ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯍꯥꯏꯔꯗꯤ ꯐꯕ ꯁꯥꯎꯅꯤꯡꯂꯗꯤ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯦ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯣ ꯊꯣꯏꯅꯨꯁꯨ ꯈꯔ ꯐꯥꯊꯗꯨꯅ ꯍꯣꯏ ꯍꯣꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯖ ꯃꯅꯤꯡꯗ ꯀꯣꯟ ꯆꯥꯝꯗꯨꯅ ꯂꯩ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯃꯥ ꯊꯣꯏꯅꯨꯅ ꯐꯤ ꯁꯨꯗꯨꯅ ꯂꯩ ꯃꯦꯝꯆꯥ ꯊꯣꯔꯛꯇꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯐꯤ ꯁꯨꯕꯗꯁꯦ ꯏꯃꯥꯒꯤ ꯐꯨꯔꯤꯠꯁꯤꯝꯇ ꯌꯥꯎꯁꯤꯜꯂꯨ ꯍꯣꯏ ꯏꯃꯥ ꯃꯦꯝꯆꯥ ꯃꯁꯨ ꯅꯨꯄꯤꯅ ꯀꯣꯟ ꯆꯥꯝꯂꯤꯕꯗꯨ ꯎꯕꯗ ꯏꯁꯨ ꯊꯣꯏꯕꯤꯌꯦ ꯀꯩ ꯍꯥꯏꯒꯦꯕꯣ ꯀꯣꯟ ꯆꯥꯝꯂꯤꯗꯨ ꯁꯣꯏꯔꯦꯅꯦ ꯅꯪꯕꯣ ꯁꯦꯡꯗ꯭ꯔꯦꯅꯦ ꯑꯃꯠꯇ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯀꯣꯟꯗꯣ ꯆꯥꯕ ꯊꯛꯄꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯅꯅꯦ ꯁꯦꯡꯅ ꯁꯦꯡꯅ ꯆꯥꯝꯕ ꯇꯝꯃꯨꯀꯣ ꯊꯣꯏꯅꯨꯗꯨ ꯐꯠ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯆꯪꯉꯣ ꯆꯣ ꯏꯃꯥ ꯆꯥꯝꯕꯤꯔꯒꯦ ꯅꯪꯅ ꯍꯩꯔꯔꯣꯏ ꯍꯣꯏ ꯏꯃꯥ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ ꯃꯦꯝꯆꯥ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯌꯥꯔꯔꯣꯏꯅꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯏꯁꯨꯁꯦ ꯑꯁꯨꯝꯅ ꯆꯪꯍꯟꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯣꯟꯁꯦ ꯁꯦꯡꯅ ꯆꯥꯝꯕ ꯇꯝꯕꯤꯒꯗꯕꯅꯤꯅꯦ ꯏꯁ ꯑꯁꯤꯒꯤꯕꯨ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ ꯃꯇꯝ ꯂꯩꯔꯤ ꯍꯥꯏꯗꯅ ꯊꯕꯛ ꯍꯥꯏꯕꯁꯦ ꯅꯣꯡ ꯅꯤꯅꯤꯗꯗꯤ ꯍꯦꯛꯇ ꯍꯩꯌꯨ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯂꯨꯍꯣꯡꯗꯧꯁꯨ ꯅꯨꯃꯤꯠ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯅꯈꯣꯏ ꯍꯌꯦꯡ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯇꯥꯅꯤꯀꯣ ꯊꯣꯏꯅꯨꯁꯨ ꯃꯈꯥ ताना ꯈꯨꯝꯂꯛꯇꯦ ꯃꯦꯝꯆꯥꯁꯨ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯃꯕꯣꯛꯅ ꯂꯥꯏꯖꯕꯨ ꯀꯔꯤꯅꯣ ꯇꯥꯛꯄꯤꯕ ꯌꯥꯕ ꯈꯔ ꯇꯥꯛꯄꯤꯔꯝꯃꯤ ꯌꯦꯡꯉꯣꯏ ꯏꯁꯨ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯏꯕꯣꯛ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯣꯏ ꯑꯕꯣꯛ ꯃꯤꯒꯤ ꯃꯌꯨꯝ ꯑꯁꯦ ꯌꯨꯝ ꯑꯁꯤꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯔꯣꯏ ꯍꯣꯏ ꯑꯕꯣꯛ ꯂꯩꯁꯥꯕꯤꯒꯤ ꯄꯨꯟꯁꯤꯒ ꯃꯧꯒꯤ ꯄꯨꯟꯁꯤꯒꯁꯨ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯧ ꯍꯥꯏꯕꯁꯤꯗꯕꯨ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯕꯅꯤ ꯃꯧ ꯑꯃ ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯏ ꯑꯕꯣꯛ ꯌꯦꯡꯉꯣꯏ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯑꯗꯣ ꯃꯁꯛ ꯈꯪꯅ ꯊꯧꯒꯜꯂꯣꯟ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯄ ꯏꯃꯥ ꯕꯕꯥꯅꯤ ꯈꯟꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧ ꯃꯈꯣꯏꯗꯤ ꯆꯤꯟꯗ ꯍꯪꯒꯠꯅ ꯈꯨꯝꯒꯅꯨ ꯅꯪꯅ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯏꯪꯅ ꯇꯞꯅ ꯍꯥꯏꯕ ꯇꯝꯃꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯨ ꯆꯥꯛ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯊꯣꯡ ꯃꯇꯝ ꯆꯥꯅ ꯇꯨꯝ ꯐꯤꯔꯣꯜꯁꯤꯡ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝ ꯅꯨꯄꯤꯅ ꯐꯤꯔꯣꯜ ꯆꯥꯔꯣꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯝꯐꯝ ꯅꯥꯏꯗꯕꯁꯦ ꯐꯠꯇꯦ ꯑꯗꯨꯒꯅꯦ ꯆꯥꯛ ꯊꯣꯡꯕꯗ ꯆꯐꯨ ꯎꯌꯥꯟ ꯃꯈꯣꯟ ꯊꯣꯛꯍꯟꯒꯅꯨ ꯃꯔꯨ ꯑꯣꯏꯅ ꯋꯥꯏ ꯁꯤꯠꯄ ꯃꯇꯝꯗ ꯁꯨꯝꯆꯤꯠ ꯃꯇꯣꯟ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯨꯅ ꯁꯤꯠꯄ ꯐꯠꯇꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯗꯨꯒꯅꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯨꯅ ꯅꯥꯟꯅ ꯇꯧꯒꯗꯕꯅꯤ ꯐꯤꯔꯣꯜꯃꯛꯇ ꯁꯦꯠ ꯆꯥꯔꯕꯁꯨ ꯂꯨꯅ ꯅꯥꯟꯅ ꯁꯦꯡꯅ ꯁꯦꯡꯅ ꯁꯨꯔꯒ ꯆꯃꯣꯠꯅꯔꯕ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯔꯣꯏ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯅꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒꯨꯝꯕ ꯌꯨꯝ ꯑꯗꯨꯗ ꯃꯤꯅ ꯆꯪꯅꯤꯡꯂꯣꯏꯀꯣ ꯂꯥꯏꯖ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯅꯣꯝꯃꯤ ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯁꯨꯝꯅ ꯃꯦꯝꯆꯥ ꯃꯁꯨ ꯅꯨꯄꯤꯗ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯂꯥꯏꯖꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯈꯪꯍꯧꯕ ꯅꯠꯇꯕꯅ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒ ꯍꯔꯥꯎ ꯍꯔꯥꯎ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯅꯦꯝꯒꯁꯨ ꯎꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯏꯅꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯃꯥꯜ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ ꯇꯣꯃꯥꯜ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯝꯕꯗꯨ ꯎꯕꯗ ꯏꯃꯥꯅ ꯑꯣꯏꯅ ꯊꯣꯡꯉꯕꯣ ꯏꯃꯥꯅ ꯑꯣꯏꯅ ꯊꯣꯡꯂꯦ
ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ ꯊꯤꯔꯛꯑꯒꯦ ꯅꯃꯧ ꯅꯨꯄꯤꯗꯤ ꯏꯃꯥ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯉꯁꯥꯏ ꯏꯁꯨ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ ꯃꯗꯨ ꯍꯜꯂꯛꯄꯗꯒꯤ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯋꯥꯁꯨ ꯉꯥꯡꯗꯦ ꯃꯁꯥ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯆꯥꯛꯁꯦ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯅ ꯊꯦꯡꯂꯛꯂꯤꯕꯁꯤꯕꯣ ꯏꯃꯥ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯃꯥꯁꯨ ꯆꯥꯛ ꯊꯤꯕꯁꯨ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯏꯃꯧꯗꯣ ꯀꯧꯕꯤꯔꯛꯑꯣ ꯍꯣꯏ ꯃꯥ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯕ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯔꯛꯂꯝꯃꯤ ꯃꯦꯝꯆꯥ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯁꯥ ꯉꯝꯗ꯭ꯔꯕꯔꯣ ꯀꯩꯗꯧꯔꯒꯦ ꯊꯣꯏꯅꯣ ꯅꯪꯕꯣ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕ꯭ꯔꯣ ꯑꯩꯁꯨ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯒ ꯆꯠꯂꯒꯦ ꯀꯨꯏꯔꯦ ꯏꯆꯥꯅꯨꯄꯤꯗꯨ ꯎꯗꯕ ꯊꯣꯏꯅꯨꯗꯨ ꯁꯨꯠ ꯁꯨꯠ ꯀꯞꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯃꯥꯜꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯊꯣꯏꯅꯨ ꯅꯪꯕꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯗꯣ ꯏꯃꯥꯗ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯂꯩꯕꯗꯣ ꯏꯅꯦꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯊꯣꯏꯅꯨ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯏꯃꯥ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯏꯃꯥꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯁꯦ ꯑꯄꯪꯕꯤ ꯃꯃꯥ ꯑꯃꯅꯤ ꯊꯣꯏꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯅꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯏꯟꯖꯔꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯑꯩꯅ ꯍꯩꯔꯦ ꯁꯤꯡꯂꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯈꯌꯥꯠꯇ ꯂꯣꯏꯅ ꯇꯥꯔꯤ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯦꯝꯆꯥ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯏꯅꯦꯝꯗ ꯁꯦꯡꯅ ꯍꯥꯏ ꯏꯃꯥ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯗꯕ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯟꯅꯐꯝ ꯈꯪꯍꯧꯗ꯭ꯔꯦ ꯏꯁꯨꯕꯣ ꯃꯃꯥ ꯏꯆꯥꯗꯣ ꯌꯥꯝ ꯋꯥꯍꯧꯔꯕ꯭ꯔꯅꯦ ꯏꯆꯥꯗꯣ ꯀꯔꯤꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯗꯅ ꯀꯦꯊꯣꯛꯅ ꯌꯣꯛꯈ꯭ꯔꯦ ꯏꯃꯥꯅ ꯈꯔ ꯇꯝꯕꯤꯒꯗꯕꯁꯨ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯏꯃꯥꯗ ꯑꯣꯟꯈꯠꯇꯨꯅ ꯆꯩꯕꯤꯈꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯗꯦ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯑꯩ ꯍꯧꯖꯤꯛꯇꯗ ꯄꯦꯜꯂꯛꯇ꯭ꯔꯦ ꯏꯁꯨꯗꯨꯕꯨ ꯌꯥꯝ ꯋꯥꯔꯕ ꯖꯥꯠꯂꯥ ꯏꯃꯥ ꯏꯕꯦꯝꯃꯗꯣ ꯑꯥꯗ ꯊꯕꯛ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯗꯣ ꯈꯟꯅ ꯆꯩꯅꯕ ꯈꯔ ꯑꯗꯨꯝ ꯊꯣꯛꯑ ꯃꯥꯜꯂꯦ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯣꯃꯥꯜꯅ ꯊꯣꯏꯅꯣ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯗꯣ ꯅꯪꯕꯨ ꯌꯥꯝ ꯐꯩ ꯍꯥꯏꯕꯗꯥꯏꯅꯦ ꯐꯩ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯑꯦꯟꯁꯥꯡ ꯐꯖꯅ ꯊꯣꯡꯂꯝꯗꯕ ꯑꯇꯣꯞꯄ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕꯁꯨ ꯈꯔ ꯋꯥꯔꯨꯕ ꯅꯨꯃꯤꯠꯇꯗꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂ ꯃꯥꯜꯂꯦ ꯏꯕꯦꯝꯃꯁꯨ ꯑꯩꯕꯨ ꯎꯕꯗ ꯀꯞꯂꯛꯏ ꯃꯦꯝꯆꯥꯅ ꯃꯅꯦꯝꯗꯨꯅ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯇꯥꯛꯄꯤꯗ꯭ꯔꯕ ꯖꯥꯠꯂꯥ ꯏꯃꯥ ꯃꯅꯦꯝꯗꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯅ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕ ꯁꯪꯗꯦ ꯑꯗꯨꯒꯤꯅꯤ ꯏꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯃꯅꯦꯝꯗꯨꯅ ꯋꯥꯔꯤ ꯂꯣꯏ ꯁꯥꯔꯤ ꯑꯩ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇꯦ ꯏꯀꯥꯏꯕꯅ ꯑꯩꯅ ꯇꯧꯔꯨꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯂꯦ ꯃꯦꯝꯆꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯏꯕꯦꯝꯃꯁꯨ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯁꯤꯡꯗꯣ ꯋꯥꯔꯕꯖꯥꯠꯅꯤ ꯋꯥꯔꯕꯁꯨ ꯈꯣꯟꯊꯤ ꯑꯃꯨꯛ ꯆꯥꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ ꯌꯥꯔꯦ ꯇꯣ ꯊꯣꯏꯅꯨ ꯏꯆꯥꯒꯤ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯃꯦꯝꯆꯥ ꯇꯞꯅ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯅꯍꯥꯟ ꯅꯈꯣꯏꯗ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯅꯆꯥ ꯑꯗꯨꯕꯨ ꯍꯦꯛꯇ ꯀꯟꯈꯠꯂꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯁꯣꯏꯔꯨꯔꯕꯅꯤꯅ ꯏꯆꯥꯗꯣ ꯋꯥꯔꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯐꯠꯇꯕꯅꯅꯤ ꯃꯦꯝꯆꯥꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯦ ꯈꯪꯉꯨ ꯅꯪꯅ ꯐꯅ ꯍꯩꯇꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯕꯁꯨ ꯅꯅꯦꯝ ꯑꯩꯅ ꯃꯅꯥ ꯃꯅꯤꯟ ꯑꯃꯠꯇ ꯅꯥꯏꯗꯅ ꯐꯖꯅ ꯇꯝꯕꯤ ꯃꯗꯨꯒꯨꯝꯅ ꯏꯁꯨ ꯑꯗꯨꯗꯗꯤ ꯊꯣꯛꯇ꯭ꯔꯤ ꯃꯗꯣ ꯑꯩꯈꯣꯏꯅ ꯁꯥꯎꯔꯨꯕ ꯌꯥꯔꯣꯏ ꯊꯕꯛ ꯆꯤꯟꯃꯟꯕꯒꯤꯅꯤ ꯇꯁꯦꯡꯕꯗꯤ ꯏꯁꯨꯗꯣ ꯑꯉꯥꯡ ꯅꯠꯇꯦ ꯈꯨꯗꯤꯡꯃꯛ ꯍꯩꯐꯝ ꯊꯣꯛꯄꯅꯤ ꯇꯥꯛꯅꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯏꯃꯥ ꯌꯦꯡꯉꯣꯏ ꯐꯅ ꯋꯥꯠꯇ ꯄꯥꯗꯕꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯂꯨꯅ ꯇꯧꯔꯕꯁꯨ ꯀꯦꯊꯣꯛꯅ ꯌꯣꯛꯂꯕꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯍꯩꯇꯕ ꯌꯥꯗꯕꯁꯤꯡ ꯑꯗꯨꯗꯤ ꯃꯆꯨ ꯇꯥꯅ ꯍꯩꯍꯟꯒꯗꯕꯅꯤ ꯃꯗꯨꯇꯗ ꯏꯆꯨ ꯇꯥꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯑꯗꯣ ꯆꯣꯡꯊꯣꯔꯛꯀꯗꯕꯅꯤ ꯆꯨꯝꯃꯦ ꯏꯃꯥ ꯃꯗꯨ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯨꯗꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯤꯕꯁꯦ ꯃꯃꯥ ꯑꯩꯍꯥꯛꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯨꯗꯣ ꯃꯤꯒꯤ ꯋꯥ ꯃꯈꯥ ꯊꯪꯂꯝꯂꯒꯅꯤ
Magi haitaba aduna maram oiraga haitana tauba thabaknina wasu waramlani khontisu mayam ama charamlani tawpham khangamaroi awaba haibado oiramgani phana phaba imung oirabasu chanapham khangamaroi ima isudo khajik khara haitaba nate yamna haitaba mana thongba chakpu karamna hauramgani nakhoi oirabasu chaningloi adunane mina nusidaba tabani aikhoi oirabasu masana sauningba tabani migi imung aduda saurubasu yar mane ma aikhoina soibani mingoda tainaba yar migi de soide aikhoina ichada takbi tambi tabagini haujikpu makhoibu kari hairage ima makhoina haireise ibemado yumda matam khara thamnaga phajana takbi tambiro osini tomalna najanupi nadi kari haihoriba masu hoi haiba natana kaibo hairuni maduda nangnadi kari hairamaba yumda amukta tanarukhige aduga amuk lakena hairamlabani ado masidadi nangna kari khaliba aisu yumsida matam khara thamlaga phajana dambirage haina khali ado ima hoi makhoi baba hoina kaidosige haibado adum tausi karina phagani haibado tanarase tomalna mamada mugeng lai aduga hanglai ima ge pamana kaino ibungo ima di isudo yumsida thamba pamde ima nongmanini khak oirabadi phaba adusu nate nongmanini leiraga thaba khuding haigadaba nate adugi su mathakta mane yumasida kuina leibado khulle kai mina uraga noknagani masina tungana thamkhraga yummaduga isuga lapnaba nusinaba walakpa oirakani wakhal phattana khanarakani maduna tongda amadi isugi punsida akaiba lakpa yai tomalna tapna adudi kari tawani ma memchangai hakmuna khalaba matungda hayengse kayani pali kari numino yumja kaisane ima kayani pali habududi khangde ai amukta yenge memchana yenglaba matungda hayengse numit thoidokna phattaba oide aduna hayengse ai isugi manakta chatlage ima hairisibo ima oibema ine matam khara isugi nakta leiraga isubu yengsilurage magi khangdaba pumnama inemna takpirurage tomalno fet tauna thoino imana haisina khwai pharni thoinu do mapi ira chenduna kablai tomalna yarese thoinu ima oibema hojik adumna tawgadaba matam nate asoiba adudi aikhoi pulap changlaga semtokminagadabani thoinu manemda nusine yengduna imabu aigi inim oina phangjabase aigi khwaidagi laibak phabani yarese ima chakcha thoknaba tawrasi hoi ado ima obema chak toklagane image haying pogadaba phiron singdo yumselu hoima asumna nong hek nganbaga memcha masugi manakta chatkre thoinu so machanupigi damakta manem chatkiba aduda mabukning adu khara yangjarami ima phabagi ngasi phaba aina leiba ngamlibani tomalna noktuna mama phabagi macha aphaba ai pokpani makhoi babana marolama chumdroi haise ho chummi nahawai imada aina jinga khumbado hojikta da ikaire na chindi kan bani he nangsu imadi yam phaida macha mamauda malom thamde hoini nang khaktani ne phatrise natro adu maina de hainuda aisu adum phabani tomaldi magi nupigi mawong adu da noglei thoinu makha tare imada cheliba makulse aisu chen mangam na ba hotnagani imadi mamawaibu hek pokchaba masagum na khali nga hakchairabasu nganglabasu marau thamde tomal magi nupigi wado momon noktuna tari matam aduda imana haiba yaramlabadi ngasi thokliba thoktoksing ase thoklamloi madu hojikta da khangairo makhoi baba suni chapmani hoine isana khangjaini masini ahalamana haiba wada lawdaba tawgono haise ahalamana haiba wada achumba mayam ama yauribani isada thoga khangye haibaduni tawrisi thokjingaidadi lawsinba haite matam aduda aikhoina imana haibadu yaramlabadi aikhoisu waramla
ꯏꯀꯥꯏꯕ ꯆꯣꯞꯄꯁꯨ ꯅꯪꯉꯝꯃꯣꯏ, ꯏꯆꯥꯅꯨꯄꯤꯁꯨ ꯋꯥꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯨ ꯃꯆꯥꯅꯨꯄꯤ ꯅꯤꯡꯁꯤꯡꯂꯒ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯪꯒꯤ ꯑꯗꯨꯝꯅ ꯂꯩꯕꯗꯣ ꯇꯧꯔꯅꯨꯅꯦ ꯑꯃꯨꯛ꯫ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯍꯜꯂꯤ꯫ ꯁꯣꯏꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯦꯝꯗꯣꯛꯄ ꯇꯥꯔꯦꯗꯅ, ꯁꯦꯝꯗꯣꯛꯄꯗ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯪꯕ ꯇꯥꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯔꯛ ꯏꯕꯦꯝꯃꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯌꯥꯝ ꯇꯣꯏꯅꯗꯤ ꯆꯠꯈꯨꯝꯁꯤ, ꯃꯤꯅ ꯂꯥꯟꯅ ꯈꯟꯈꯤꯅꯤ꯫ ꯀꯩꯒꯤ ꯈꯟꯗꯣꯏꯕ? ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤꯅꯦ ꯊꯣꯏꯅꯨ ꯅꯪꯕꯣ꯫ ꯑꯗꯨꯕꯨꯗꯤ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯒꯤ ꯃꯌꯥꯗꯤ ꯃꯦꯝꯆꯥꯗꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯁꯨ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯍꯩꯔꯦ꯫ ꯃꯦꯝꯆꯥꯁꯨ ꯃꯁꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯁꯨꯊꯣꯏ, ꯀꯩ ꯍꯥꯏꯒꯦ ꯑꯕꯣꯛ? ꯑꯕꯣꯛꯅ ꯂꯩꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯛꯂꯦ꯫ ꯉꯁꯤ ꯅꯨꯃꯤꯠ ꯐꯔꯤꯀꯥꯟꯁꯤꯗꯅꯦ ꯑꯕꯣꯛ ꯆꯠꯍꯧꯔꯒꯦ꯫ ꯂꯥꯏꯖ ꯃꯕꯣꯛꯄꯨ ꯅꯨꯡꯁꯤꯕꯅ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯃꯁꯨꯒꯤ ꯃꯇꯧ ꯈꯪꯂꯕ ꯃꯦꯝꯆꯥꯅ, ꯌꯦꯡꯉꯣꯏ, ꯑꯕꯣꯛ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ꯫ ꯑꯕꯣꯛ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯏꯁꯨꯊꯣꯏꯕꯤꯌꯥ, ꯑꯕꯣꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯁꯨꯒꯤ ꯄꯨꯟꯁꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯉꯝꯃꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯑꯕꯣꯛꯀ ꯂꯩꯅꯤꯡꯉꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯕꯣꯛ, ꯂꯝꯒ ꯂꯥꯞꯄꯦ, ꯑꯕꯣꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯕꯣꯛꯀꯤ ꯐꯤꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯅꯦꯝ ꯆꯪꯂꯛꯇꯨꯅ, ꯀꯩꯅꯣ ꯏꯃꯥ, ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯅꯨꯃꯤꯠ ꯐꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯒꯦ꯫ ꯃꯇꯝ ꯈꯔꯒ ꯂꯩꯈꯤꯁꯤ꯫ ꯂꯩꯕꯕꯨꯗꯤ ꯌꯥꯝꯅ ꯂꯩꯅꯤꯡꯉꯦ, ꯑꯗꯨꯗ ꯑꯥꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯏꯃꯥ꯫ ꯑꯗꯣ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯆꯠꯂꯨ꯫ ꯆꯥꯔꯔꯣꯏꯒꯦ, ꯁꯦ ꯌꯥꯝꯅ ꯂꯥꯞꯄꯤ꯫ ꯅꯍꯥ ꯃꯈꯩꯁꯨ ꯑꯗꯨꯝ ꯆꯥꯗꯅ ꯂꯩꯔꯁꯤꯕꯨ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯆꯥꯛꯀ ꯆꯥꯈꯤꯗꯧꯅꯤꯀꯣ꯫ ꯍꯣꯔꯦꯟꯅꯦ ꯅꯁꯨ ꯅꯨꯄꯥ ꯊꯤꯜꯍꯟꯒꯦ꯫ ꯃꯅꯦꯝꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯥꯏꯖꯥ, ꯆꯠꯂꯣ ꯆꯠꯂꯣ, ꯆꯥꯛ ꯊꯣꯡꯒꯠꯂꯨꯔꯣ꯫ ꯏꯅꯦꯝꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯒꯦ꯫ ꯍꯣꯏ ꯃꯥ꯫ ꯂꯥꯏꯖꯒꯤ ꯃꯅꯦꯝꯗꯨ ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯔꯥ ꯇꯞꯄ ꯃꯅꯦꯝ ꯃꯀꯨ ꯃꯄꯨꯔꯣꯏꯕꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯣꯛ ꯃꯈꯣꯏꯁꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯃꯕꯣꯛ ꯃꯦꯝꯆꯥꯅꯤ꯫